Imphal West District ke manung channa Langthabal da leiriba haibok sing asibo reserve forest oina thamna na banga sifam kiba state ki cabinet mifam na warep laukhre. Chief Minister Nongthongbam Birena Northern Frontier Railways ke Chief Administrator Hitendra Goyal ga unaduna Manipur da rail lambi amadi masigi infrastructure sing ningthina fagat hanaba hotnabagi matangda wa khanakre. Nagagi tongan ba loop kayana Manipur amadi Myanmar ani gi tainafam singda ngamkhai sambal khana ba honaragliba asida yaningda ba fongdoknarakre. Amadi government employees singi salary amadi thabak tagi potharaba singi pension ningol chakauba amadi Diwali gi yenglaga October 18 da yenthokna na ba tangai fadaba thabak sing paikhat pinana ba Treasuries and Accounts Director da khanghankhre. Kurumjari ISCOM News ki Manipuri pau miteng tabiri bukhai pumnamak po Olivia Takelambamna taramlok chari hauzek pau sandokna pizari. Imphal West District ki manung channa leiba Langthabal da leiriba haibok sing asibo reserve forest oina thamna na banga sifam ki ba state ki cabinet mifam na warep laukhre. Masigi mathakta Manipur gi tampa ki mafam kaya da leiriba ching macha sing haibadi mole hill sing asibushu protected forest natraga reserve forest oina thamba yana na ba survey tauba Haunanabasu ngasi cabinet mifam na thabak paikhat pa haina yanake ngasi cabinet mifam adu hek loibaga Manipur government ki wangang loisu oiriba Minister Dr. Sapam Ranjan na ngasi DIPR gi auditorium da pangthokiba paumi singa unaba amada haiba wafam sing asigi matangda cabinet da khanakiba wafam sing sugaina thamke Minister Dr. Sapam Ranjan na haikibada haibok ching asi miyamna Laifam oinasu launabata natana u kaya marangkain hauba yengbadasu yamna phajaba mafam amane hairiba ching asibu ngak se na thamduna yokhatnaba pandamda Indian Forest Act 1927 gi under section 4 gi makhada haibok ching asibu reserve forest oinanaba cabinet na ayaba pikibani haike Masigidama kumja Englishingani gatara mari gi December anida thokiba gadget notification amagi matung inna haibok sing sang asibu revenue village oiramba adusu semdoktuna reserve forest oinanaba thabak paikhat padasu yanake masigaloina na Manipur gi tampaki mafam sing da leiba ching macha sing haibadi mole hill sing ase u kokthorakpa leibak leisilaktaba koksilakpa sing asigi yenglaga mole hill sing asi protected forest oina thamba yagadra natraga reserve forest oigadra haibaki khangdoknana ba survey gi thabak hauba hainasu cabinet na warep lauke. As all of us know that this Haibok Ting, which is Haibok Hills, which is situated in the Langthabal area of Imphal West, is considered to be very sacred, and the biodiversity that's also found there, it's also very important with the beautiful landscapes and and it was felt that we need to protect this hill by turning into a reserved forest under the Section 4 of the Indian Forest Act 1927. So the cabinet in its sitting today has approved that this Haibok Ting, which will be now a reserve forest under the Act, as I just mentioned. And along with this, all the molehills, all of us know that we have many molehills in the valley region where many of them have been deprived of trees, where trees have been cut down, and some excavation works also do go on. So the cabinet has decided that there will be a survey of all the molehills in the valley region, and after the survey, they will be looking into all the aspects of that particular hillock. Chief Minister Nongthongbam Birena Assam gi Maligaon da leiba Northern Frontier Railways ki Chief Administrator Hitendra Goyal ga ngarang mahaki banglo da unakhrei unabadu da Manipur da rail lambi amadi masigi infrastructure sing ningthina fagat hanaba hotnabagi matangda wa khanaki hairi Tangkhul Ajay
Katam Now Long Haibadi Shaudan Tangkul Student Union Amadi Jingso Katam Now Long Haibadi Eastern Tangkul Student Union Anina Housing Center Amadi State Anina Kamjong District ke manungda Indo Myanmar border fencing tawbagi thabak paikhatnana balawriba warep asida yaningdaba phongdorakli Mahairoi loop ani asigi maikaideki border pillar number 6 amadi 124 manakta border fencing tawnanaba hotnariba thawong asibu yaningdaba ulakli maramasina border fencing tawbagi thabak khudakta handokadabani haina Southern Tangkul Student Union gi president Warchuiso Kashungna khanghalakli nakalamaromda Naga People's Front NPF na shu nagana tariba mafom sing sokna India amadi Myanmar ani gi marakta border fencing tawnanaba hotnariba khongthang asibu akan mamong da yaningdaba phongdorakli NPF na hairi madudi ngamkhai sambal khadringaida maihorol dagi leiriba chap chaba ngamkhai paring khangdoklaga thabak paikhatkadabani madu nattana hekta ngamkhai sambal khajan bayaroi khage hairabasu puwari dagi leiraklaba traditional boundary masak hana khangdokadabani loinana mari leinaba singsasu hana pau phongnaramgadabani hairi Government employees singi thagi salary amadi thabaktagi potharaba miyoi singi thagi pension sing October kuntramathoi da yenthoknanaba tangai fadaba thaurang sing matam chana paikhat pinanaba ngasi Under Secretary Finance Government of Manipur ke Kenneth Sarmana Treasuries and Accounts ke Director da ayiba cherol thaduna khanghankhre hiramasiga mari lainana ngarang Chief Minister Nongthongbam Birena Ningol Chakauba amadi Diwali kumhaina lakpada Manipur lengakna lokhalakpa thaurangi manung channa lanjenariba miyoi singda lupa lising amamamgi senfam kumhai sing asigi mangwinana yenthokpaga loinana salary amadi pension sing October Mathoida Fanghallagani Haina Paumi Singhi Kuthangda Lauthokiba Laikrabani. Masigi Damag Treasuries and Accounts Director na DDO Singda Marilenaba Treasury Singda Salary Amadi GIA Salary Gi Bill Sing October Kunmapan Fawiki Manungda Thazenanaba Pautak Bibinabasu Under Secretary Finance na Khanghan Kre Haidi. Manipur amadi Myanmar ga tainaba ngamkhai gi sarukta KNFB ni chingnaba sing amadi Myanmar gi lal holup ama oiriba PDF ke apunba khutpu amaga ngarang Myanmar da leiriba lal holup sing gi apunba kangbu amaga khut thoknaba gi thodokta lo na thingkraba lal holup PLA gi mioi ama amadi Pripak Pro gi mioi ani leikhidre hairi atopa mioi amana Myanmar gi lal holup singna phaduna pu khibadagi mafam khangdana leiri hairi ngarang urkhul amadi Myanmar ani gi tainaba Lalim haina khangnaba mafam amada awang nongpok state singi lal hoba khara leire haibadagi mafam aduda Myanmar gi lal holup sing haibadi KNFB amadi PDF ki apunba kangbu amana sangsilaktuna attack chatharake maike ani gi marakta pung kaya khud thoknaraba matungda PDF ki lal hoba ani su sikhibaga loinana PLA amadi Pripak Pro gi mioi ahum sikhi hairi ngarangi khud thoknaba aduda leikhiraba mioi sing adudi PLA gi captain oinam Gulu amadi Pripak Pro gi Captain Wahengbam Sarat Kumar amadi Lance Corporal Bonisana Kawi haina Pripak Pro na thadorakpa cherol amana khanghalakli adumoinamak thodok aduda misimina kaya yamna yaukhibagi haiba chapchana hojik fawigi oina khangbangamdre Maragasida People's Revolutionary Party of Kanglipak Pripak Pro gi Assistant Publicity Secretary L Ningsingbana thadorakpa cherol amada laikhidraba yawal lanmi ahum gi mafamda KCP KYKL Pripak Pro RPF PLA amadi UNLF ki maikai digi awawa phongdorakle cherol asina makha taraduna October kulhumdo Englishingani kunmari gi ayuki pung manga taba matamda yawolup taruk KCP KYKL Pripak Pro RPF PLA amadi UNLF ki apunba yawal lanmina Manipur gi ngamkhai ngakpagi thabak chathabada PLA gi lanmi captain oinam Gulu atopa ming Babu apokpagi ming O Kunjo Singh apokpagi ming na O Pisak Devi Pripak Pro gi Fingang lanmi captain Wahengbam Sarat Kumar atopa ming Sopaiba apokpa ming W Deva Singh apokpagi ming na W Memcha leifamna hianglam awang laikai amadi Lance Corporal Nongmaithem Bonisana Atopaming Nongdon Apokpigiming N Apokpigiming N Raju Apokpigiming na N Sangita Leifamna Wangkai Angom Laikai Digi Yawal Lanmi Makhoi Ahum Imalaiba Kidamakta Thawaina Pontha Pikibani Thokiba Thodok Asi
ꯌꯨꯝꯂꯣꯟꯅꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤꯕꯨ ꯊꯨꯒꯥꯏꯔꯒ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯍꯟꯅꯕꯒꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯏꯟꯁꯤꯜꯂꯒ ꯊꯝꯂꯤꯕ KNFB ꯁꯤꯡꯒ IOF ꯁꯤꯡꯒ ꯄꯨꯟꯅ ꯂꯨꯝꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃ ꯊꯨꯒꯥꯏꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯃꯈꯣꯏꯒ ꯇꯤꯟꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝꯁꯤꯡꯕꯨ ꯄꯥꯔꯇꯤ ꯇꯔꯨꯛꯅꯁꯨ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯖꯔꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨ ꯃꯇꯝ ꯄꯨꯝꯕꯗ ꯌꯥꯋꯣꯜ ꯂꯥꯟꯃꯤꯁꯤꯡꯒꯤ ꯂꯥꯟꯒꯤ ꯂꯝꯖꯤꯡ lamtak oirasanu haina party na yawulupsing amadi miyamgi mafamda phongdorakle Uning Thokansi Haibagi Kolauda, Directorate of Environment and Climate Change Nangasi, Luang Sangbomgi Akoibidaleba, Chingkong Singda, Uning Thogi Chara, Taki Bagalunana, Miam da U Chara Singyan Tokre. Masidanatana Luang Sangbom Maning Laikai Community Hall da, Plastic Bottle Bank Sing Su Yan Tokre. Haibatora Masiga Marilanana, Stocking of Fish, Fingerlings, in community ponds of Manipur Haiduna Chief Minister Gimiteng Makhada Lokaliba program Sigi Manung Channa Laikai Asida Ladiba Pukri Achobada Yam Labanga Macha Sing Thadake Punna Pangtok Minakiba Tauram Asida Tauramani Asida Chief Minister N Birengi Loinabi N Hiainu Environment and Climate Change Ki Director T Brazamani Fisheries Ki Director H Balakrishna Amadi Tauram Ani Asibu Sin Langliba Luang Sangom United Club Organization Official Amadi Laikai gi miyamna sarukya ke ngasigi thauram asigi mari leinana paumi singda phongdokibada N hiainuna hai lamdamasida mahausagi fal kaitharaktuna aing asagi changda yamna hengalakliba asi kannanabagi pandamda leibak asigi Chief Minister gi lechung makhada state 3 oiriba uning thau thabagi thabak asi paikhatpane loinana lamdam asi nga da mipal tangdabagi pandamda paikhalakliba program asigi makhada nga macha sing asi thadabani mapandagi pusilakpa nga di fatraba chemical kaya ama yawbana sabada hakchang sokningai oi adubu lamdam asigi nga di chemical amata yawdabana chabada akaiba leite loinana ngasi thadariba nga asi piklingaida phadok piganu haiduna manipur asi nga da mipan tangdaba ohelasi haike Uning Thoksar si akhoi mangi doraba si amuhana yokhatna bagi tawta laikai khuding da satuna u thaba uning Thoksar si thaba dagi akhoi green river sal loinaba u asangba kano oinaba thaba duga loinana fishery department ka su kano satminaraga akhoi gi nga macha mayam akhoi gi mapandai pusakle lagiba nga mayam se pusalaktana akhoi gi Manipur sida akhoi gi pothok se marang kaina phangna bagi damakta akhoi pangthok chapa program ni duna akhoi nga macha se thada dana akhoi gi afaba mapa laina tina sendaba afaba nga har yaudaba organic oiba nga saduna laina tina mayam nga thoknaba soina nga mayam puthokduna mapande puslakpase thingnaba adugi makhada thajabani adu si mayam nanna mayamda haijaningi se nga se piingai da phadokdaba chawrakanda mapung mari pharkanda akhoi gi nga se dum akhoi gi function khudimukte yaudaba yadaba makalamani na akhoi masi phajana pothok si yamna marang kaina pothoga akhoi gi semil londa su kanaba oinaba tawmina si habasi mayam haijar Mini Secretariat Thobalda Leiba Manipur Lenga ke Department Singda Tongan ba Loop Singna Puba Thangba Ngamloidaba Cell ki demand tawbiganu haina ngasi Jadio Zone 3 Thobal gi office mamangda wakat mifam famkre Thobal Mini Secretariat manungda leiba Jadio ICDS One Stop Center Saki na chingba department singi staff sing yauna Chathakhiba wakat mifam aduda Puba Thangba Ngamloidaba Cell gi demand office singda tawbiganu Zonal Educational Office Education ga mari leinaba loisang sing free zone ohenbio Mini Secretariat manungi office sing maru oina Jadio ICDS One Stop Center na chingba cell gi demand makhata na tawbiranu lan gi namada miyam dagi khudung chaba ka hena lawbiganu employee sing da Puba Thangba Ngamloidaba demand tawbiganu haina thaba placard sing sizinake MSPDCL gi official singna tongan ba mafamda red chathabada mai hura lamba thengnabadagi IED2 division area dagi consumer ani IED 3 division area dagi taruk IED4 amadi Thobal division area dagi ahum Kangpokpi division area dagi ahum puna consumer 13 fagat pangam khrei loinana mai gi khazna thidabagi
consumer taret mai disconnect tawkhre makhatana mai fabagi drive asi chathakigani haina MSPDCL gi executive director commercial kamai gai kulungna thadorakiba cherol amada khanghalakle Indian Red Cross Society IRCS Bishnupur District Branch ke life member oiramba kumbidagi khangembam sundar chahini funithoina masagi anaba amana maram oiraga ngasi khanghodana laikhidabada district branch asina laikhidraba sundar gi mayumda chatuna angamba tengbang pibaga loinana awaba phongdokpaduda IRCS Bishnupur District Branch ke Vice Chairman KH Lila Chandra, Secretary Dr. Huidrom Roman, Joint Secretary Huidrom Siamchan, Committee Member Wahengbam Tolangau, Khwairakpam Khogendro amadi atai thaumi sing yauna saruk yakiba singna minute ani tumina leptuna awaba phongdokke loinana laikhidrabagi thawaina lairam lenda ingna chikna leirunaba taibang sembiba mapuda thongni khibaga loinana imung manunggi awabadasu saruk yakhe Lilong da laiba mari suba sam rifles na Lilong United Clubs ka khusam na duna nongmagi oiba lem na ana layang bagi camp amanga se Thawal district ke Lilong Haurebi mayai laikai da laiba Idga ground da pangthokre ana layang bagi camp aduda CDR 9 sector gi Brigadier Ananya Bora mari suba AR gi commander Colonel Sandeep Misra Lilong United Clubs ke convener Sajad Vuyamayum amadi social worker Mufti Sabir Saha amadi Haji Ramisu Sarukyaduna camp adubu haktengnana yengsenke ngasigi camp aduda Mumbai the best over surgery ophthalmology orthopedics gynecology medicine amadi pediatric ke specialist doctor kayasu sarukyaduna maikai adongi nupi angang amasung chahi yamlaba ahal kayasu yauna miyoi kayada lemna ana layeng bagi khudong chawa fanghan kibadana dana hidak langthak singsu lemna yenthoke ana layeng bagi camp adu pangthok bagi matangda Lilong United Clubs ki convener Sajid Vuyamayumna paumi singda phongdorakibada matam sangna masana aduna leiraba sing amadi athabada chatuna anaba layeng bangamdraba sing adugi mateng pangba oina ngase Mumbai da West over specialist doctor kayamarum camp asida saruk yahanduna miyamda lemna ana layeng bagi camp asi sinjabani camp asina tinjang kaijang daba masamau fana leiba iramda Manipur ama ohenbada chauna mateng panglagani haiba wafam sing phongdoke Koi medical care mase Mumbai the best over dumba doctor specialist kayana mapungoina lembira kanda ton by koi specialist haibide koi medicine orthopedic adigi dermatology aduga koi kai haitare koi medicine gi ton ba koi kano mayama specialist mayam lembira kanda haiba koi layeng pathaba se koi chathabane loinana army gi side tegi koi assam rifle gi side tegi asigumba koi pre medical care masida hida langdana singbasu free the land blame na koigi provide to ba ko lem na yanthok koigi thoromom su yawi masigumba koigi kano pre medical care mase ton ba koigi lilongi mafam kaya ma da koi pangthora khani ai bagi lilonga samre falgi site gi so koi thajabapi Meghalaya ke Chief Minister Kornat K. Sangmana Luchingduna ngarang North Garo Hills Salaiba Reshu Belparada Meghalaya Cabinet Mifam Pangthokre. Ngarangi Cabinet Mifam aduda Meghalaya Private Medical Institution Regulation of Admission, Fixation of Fees and Reservation Ordinance 2024 amadi Meghalaya Medical College Regulation and Admission into MBBS course 2024 passed out K. Cabinet na Ordinance amashu passed out Kibagaloina na Regulatory Board ki mifam amuk hanna famnabasu yanake. Passed out kriba ordinance asi Meghalaya gi governor na ayaba pirakpa ngai kibani makhatana USTM Pasangma Medical College su atuba matamda hangdokpa hauragani masigi mathakta cabinet mifam aduna government lower primary upper primary natraga secondary amadi higher secondary school da sarva shiksha abhiyan SSA gi makhada oja oiba yabagi chahi sangdokna basu ayaba pk masigi matung inna masagi chahi nifu manga fawda leiba miyoi amana SSA gi oja oiba yagani loinana Meghalaya government na lawgedaba oja gi recruitment exam singda saruk yagadabani hairi under sponsored seats, we will be conditioned to giving them a job and offering them a job. But having said that, this bond is in operation
until such time that government decides to withdraw the ball. You must have seen in other sectors of education, we still have government-sponsored seats. Engineering still has seats, then you have BDS still has seats, and we hope that agriculture also still has seats, and we hope that we will be able to maintain the promise to give them a job if they come back to the state. But the bonds of these additional costs that you must have noticed are no longer there. But government continues to sponsor candidates. Niyom kaina ngamkai baringda lo na yadaba mongda pot puthok pusen tawbu yaningdaba fonglokhat thingnana ba lokhatlakliba khongthang amada Meghalaya da laiba Border Security Force BSF ki kangbuna Meghalaya amadi Bangladesh ani gi taina bangam khaidege lupa lakh tara taruk henbagi hengadaba miram da lotna thadokpa yadaba potlam kaya fagat bangam khrei ngarang BSF ki mari suba battalion gi kangbu amana Bangladesh da puthokina ba honaramba san kuntaret fagatpa ngamhauki hairiba san sing adu tungda PPP Muktapur da khusinnakrei nakalamadana BSF ki chamaga marfutara humdoi suba battalion asu is Khashi Hills district ki international border mayadagi che chang sudana Bangladesh lomda puthokna na bahonaramba ake amaugi potlam sing pik thana yawba gari amasu phagat bangam ki hairi amata oiba amadi nat ki fazaraba kayabu hena chakhat hanna bapandamda Bharat ko jano haina mingthonba thauram ama ngasi Mizoram gi Vairengte da ngasi pangthokhrei Young Mizo Association Mizoram na sinduna pangthokiba thauram adu Mizoram gi Governor Dr. Hari Babu Kambhamti na sip guest amadi Nagaland gi Governor Laganation na special guest oiduna hotoke Bharat ko jano haiba cultural program asi North East Zone Cultural Center NEZCC Dimapur Ministry of Culture Government of India amadi Arts and Culture Department Government of Mizoram anina khusamnaduna pangthokhibani thauramadu wangangladuna Mizoram gi Governor Dr. Hari Babu na hai NEZCC gi chairman oibatanatana Nagaland gi governor oiriba ale La Ganeshan bu thagat pa phongdokhe border area program gi makhada pangthokliba Bharat ko jano hairiba thoram asi border da leiriba Vairengte hairiba khul asina lamdam asigi fajaraba nat ki oiba fijet chakchada natana zagoi isai singbu yokhatpada mateng pangduna lakli haike Thauramadu special guest oikiba Nagaland gi Governor La Ganeshan haikibada aikoi tongan ba mafam singdagi laknarabasu aikoi asi India ki maru oiba saruk amada leiminaba ngaktane ngasigi thauram aduda utkiba tongan ba kanglup singi jagoi isai kaya asina aikoi masel gi marakta ing tappa lamdam ama oina punna leiminabada mateng panglagani haike Ladakh ki Nongpok thangbada leiba Line of Actual Control LSC da haukiba chahi mari gi makhaida China amadi India gi lanmi ani gi marakta unkhatnabada fibam thokraba matung arang ihan hanba oina Prime Minister Narendra Modi amadi China gi President Xi Jinping anigi marakta mai onsinaduna wari sanaba haukhre nakal anina ngarang wari sanaba aduda leibak anigi ngamkhai paringda ing tapa fibam hanjin hanaba amaga gi marakta wap tanana afaba mari thamnana ba haiba wafamna maru oina khanake Hausa sanabigi pau khara amuk pizari All India Football Federation gi midyang makhada Tripura na yumbu oiraga pangthokadoriba humfu tara taret Suba National Football Championship for Santos Trophy da saruk yanaraba Manipur team gi official singda thangjam ibotombina team manager Kamai Joyrong Maina head coach Hidam Prem Kumar na assistant coach amadi Nandaibam Jinan
Fijioni official singna ngarangdagi hauduna lamlong thongkhonggi artificial turf ground da chathariba trial selection da saruk yaduna team sembada saruk yakre. Cycling Federation of India gi miteng makha da lakliba November 15 dagina 18 fauba Chennai na yumbu oiduna pangthokadoriba National Track and Road Cycling Championship for Senior, Junior amadi Sub Junior da saruk yagadoriba cyclist sing loinana Orissa na yumbu oiraga December 3 dagi 8 ta pangthokadoriba tournament da saruk yananaba trial selection pangthoknanaba Manipur Olympic Association na sinduna ngarang dagi hauraga ngasi fauba pangthokadaba adu nong na maram oiraga yeithokle haina khangalakle. State cycling team sembagi trial selection nong sing farakpa matamda anauba matam leplaga pangthoklagani haina cherol da khangalakle. Cherol da makha taraduna trial selection pangthokpada Sai NERC ge cycling coach O Basanta, Youth Affairs and Sports ke cycling coach Y Sunita, cyclist singe parents singdage mihud oina as G10 amadi ke Basantana saruk yananaba matam chana report tawragadabani haina su cherol na makha tarakle. Amaromda Manipur gi team sembagi trial selection chaliba tha asigi kuntareta mafam hongdana pangthoklagani haina Manipur Olympic Association ge joint secretary na thadorakpa cherol na khangalakle. Manipur University Sports Committee na sinduna MU basketball team semnanaba trial selection chaliba tha asigi kunni panda Manipur University ge basketball court ta pangthoklagani haina Manipur University Sports Committee ki Secretary Dr. C.H. Pradeep na thadorakpa cherol da khanghalakle. Cherol adu da makha taraduna trial selection da saruk yananaba Manipur University ki makha da leiriba college amadi institute singdagi nupa sanaroi kunmari amadi nupi sanaroi kulhumdoi khangatle hairi. Khangalaba sanaroi sing amadi pangthokhiba tournament da saruk yahodaba sanaroi sing na tha asigi kuntarukta pangthokadoriba trial selection da saruk yaba yaragani haina khanghalakle. Manipur University ki team sembagi trial selection da khallaba sanaroi singna lakliba November 16 dagi hauraga 13 fauba Bihar na yumbu oiraga BBA amadi Bhubaneswar gi KISS ta pangthokadaba East Zone Inter University Basketball Men and Women Tournament da saruk yaragani haina cherol da makhata na khanghalakle. Loisalakpada maroiba pawmu kana pizari. Imphal West District ki manung Chanbal Langthabal da leiriba haibokching adubu haibokching asibo reserve forest oina thamnana ba ngasi famkiba state ki cabinet mifamna waret laukre. Chief Minister Nongthongbam Biren na Northern Frontier Railways ke Chief Administrator Hitendra Goyal ga unaduna Manipur da rail lambi amadi masigi infrastructure sing ningthina pagathanaba honabagi matangda wa khanakre. Nagagi tongan ba loop kayana Manipur amadi Myanmar ani gi tainaba mafam singda ngamkhai sambal khana ba honarakliba asida yaningda ba fongdoknarakre. Amadi government employees singi salary amadi thabakti potharaba singi pension ningol chakoba amadi Diwali gi yenglaga October 18 da yenthokna naba tangai fadaba thabak sing paikhat pinanaba Treasuries and Accounts Director da khangkre. Pungza sifawgi oinadi ISCOM news na pizaba Manipuri paw meeting Matang sa loisanjare meeting tabiri bukhai pum namakpo mukana krumjari.